Manipur News.channel gi maikaidagi mayamgi mafamda maroi pausing pizari ahanbada June amadagi anti-lock braking system yaudaba two-wheeler sabada thingba thamkre kangong ani panba gari leibada hamlet ani hapnanaba ministry na khankre mathang segi January thadagi lewa asegi mafam punamakta anti-lock braking system yaudaba kangong ani panba gari amata saba amasung yonba yaroi haina Transport Ministry na lautokre gari thoriba meising khudong thiba nanghandanabagi pandamda ministry da akanaba thorang ase lokolakpani engine capacity gi khenaba leitana kangong ani panba gari khudimakte anti lock braking system yahonduna gari thoriba meising extend thokadabagi kharadang oirabasu ngakthonaba thorang ase lokotkadabani ministry na thokiba notification ama paladuna agency gi pauna hai kanagu miyoi amana kangong ani panba gari leiba matamda gari sariba company aduna sungsoi soidana hamlet ani hapkadabani Bureau of India Standard BIS na iba guideline gi matung ina apawa makal gi hamlet upagi tangai padabalai kumja so lising ani kuntaru ki January amasung masigi matung da saba kangong ani panba gari kudimakta anti lock braking system haplabadi gari thoriba miyoi singda kudong thiba mayonagadaba matamda khangudana brake pharubana gari situna tusanbagi thoklaroi hairi ministry na thadorokiba data amagi matung ina kumja so lising ani kunithoi da India gi tongan mafamda Tokiba lambi kudong thiba thudo singi manungda sada kundi kangong ani panba gari singi extend ngaktani hoji hoti leba si mafam punamakta thokna riba kangong ani panba gari sing anti lock braking system yaudaba maramna khudaki oina tangai phadaba phibam lakpada brake khangpha pharaba matamda gari chituna tusanbagi thodo yamna toina thokli mataw samna masa mathanda gari tusanbada chokpa amasung siba phawu yauri asiguma kudong thinai oiraba thodo sing makata na thondanabagi pandamda ministry na tongan bakang haising tanaraba matungda mathang segi January amadagi gari sadana putholiba company kudimona tangai padana thorang ama oina anti lock braking system hauna khangchibani drone bombing da senabani haiba ama jail yokre mamang segi September amada Impal West district ki Koktuk amasung Kadangban area da drone bombing tawduna amadi nomai kapsandana landadana nupi ama siankhiba amasung masa nupi bana sonkibagi thodokda senabani haiba Samuel Thongsan Hau bike faith official court NIA Manipur wa nai thokaw namita judicial custody remand lok pikre Kangpopi district manung chanba Lemakong Manaki Els Lamnoing Kuldagi Samuel Thongsan Hau bike faith National Investigation Agency Impal branch ki team amana June kunithoi da phakibani amasung ngarang phawa NIA gi custody da remand lokthokibani ye udumakata na judicial custody remand piduna thodo asigi matangda hena kupthana thijanba yanaba honabada mateng pangbinaba court na haijaki special court NIA Manipur number 1 na NIA gi special PP gi wafam taru matungda amasung case ki recording yenglo matungda kuki militant ni haina chinariba Samuel bu July 13 fawa judicial custody remand pikibani kuki sina yum mai thadok pikraba lanjenaraba imung amagi yumpham lerami habagi kudam changdam leite hairakpa yaningde kumja solisini kulumdagi me ahumdagi horokkiba Irangi manung channa Kangpopi district ki Jaharjar Maitai lekai dagi lanjena rakhiba imung amagi yumfambu Saparmaina police station gi maikaidagi yum hingko lerami haibi kudam changdam leite hairakpa laibak thibani haibu loena Saparmaina police station dagi lakhiba serol adugi mayuktanga si mandap yumfam relief camp da sangjapam loriba inmen sina wakat mifam sathakre relief camp asida leriba inmen sina saruk yadana sathakiba wakat mifam adu da saruk yadana yumfam leite hairiba yumfam adugi mapu ainam Toitoigi Luinabi Oinam Ongbi Sana Toina Pamisingda Pongtokibada Mapa Mapu Haktatagi Hona Kasana Thidana Laba Yumpham Amabu Leite Haiba Yabangam Loi Hariba Yumpham Asi Computer da Chalaga Pata Labor Kaknatan Ration Card Electoral Card Ban Amadi Aadhar Card Singda Loina Lady Maram Asina Mahaki Yumpham Leite Hariba Asi Amuk Hana Inquiry Tawdana Police ta haijakibasu leikre hairi masida natana hariba yumpham ase kuki singna mai thadokraba matung kumja solising ani kulhumdoi gi July 23 Sekmai police station dagi makogi yum mai thabikre haidana complaint ama thangati adubu complaint adugi pakum oina June 13 Saparmaina police station dagi hariba
ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯆꯩꯔꯣꯜ ꯊꯥꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯁꯄꯔꯃꯩꯅꯥꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯕ ꯌꯥꯗꯕ ꯃꯔꯝꯅ ꯂꯝꯐꯦꯟꯗ ꯂꯩꯔꯤꯕ ꯑꯜꯇꯔꯅꯦꯇꯤꯚ ꯗꯤꯁꯄ꯭ꯌꯨꯠ ꯔꯤꯖꯣꯂꯨꯁꯟ ꯀꯣꯔꯠꯅ ꯍꯧꯈꯤꯕ ꯖꯨꯟ 16ꯗ ꯆꯠꯊꯈꯤꯕ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯅꯕꯁꯨ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ CSOꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯇꯦ ꯍꯥꯏꯅ ꯖꯨꯟ 13ꯗ ꯀꯨꯀꯤꯁꯤꯡꯅ ꯃꯉꯣꯟꯗ FIR ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ ꯍꯤꯡꯒꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯄꯇꯥ ꯄꯨꯝꯅꯃꯛ ꯄꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯀꯨꯞꯅ ꯊꯤꯖꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯤ ꯇꯦꯂꯪꯒꯥꯅꯥꯗ ꯏꯟꯗꯁꯇ꯭ꯔꯤ ꯃꯩ ꯆꯥꯛꯄꯗ ꯃꯤꯑꯣꯏ 92 ꯁꯤꯔꯦ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯁꯪꯒꯥꯔꯤꯗꯤꯗ ꯐꯥꯔꯃꯥ ꯄ꯭ꯂꯥꯟꯠ ꯑꯃ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 92 ꯁꯤꯔꯦ ꯑꯁꯤꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯁꯥꯎꯗꯔꯟ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯇꯦꯂꯪꯒꯥꯅꯥꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯨꯇꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯐꯥꯔꯃꯥ ꯄ꯭ꯂꯥꯟꯠ ꯄꯣꯈꯥꯏꯔꯛꯈꯤꯕ ꯑꯗꯨꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤ ꯍꯥꯏꯔꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯁ꯭ꯇꯦꯠ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ GP ꯅꯥꯔꯥꯌꯟ ꯔꯥꯎꯅ ꯐꯣꯡꯗꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯄ꯭ꯔꯦ ꯗ꯭ꯔꯥꯏꯌꯔ ꯌꯨꯅꯤꯠ ꯑꯃ ꯄꯣꯈꯥꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯄ꯭ꯔꯦ ꯗ꯭ꯔꯥꯏꯌꯔ ꯌꯨꯅꯤꯠ ꯑꯁꯤ ꯗ꯭ꯔꯒ ꯁꯦꯝꯅꯕꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯄꯥꯎꯗꯔ ꯑꯣꯏꯅ ꯇꯛꯈꯥꯏꯕꯗ ꯁꯤꯖꯤꯟꯅꯕ ꯌꯨꯅꯤꯠ ꯑꯃꯅꯤ ꯁꯤꯒꯥꯖꯤ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯃꯤꯇꯦꯗ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯥꯔꯃꯥꯁꯨ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁꯤꯡ ꯗꯤꯜ ꯇꯧꯕ ꯑꯆꯧꯕ ꯀꯝꯄꯦꯅꯤ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2.2ꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯗꯤꯜꯂꯤꯗ ꯃꯇꯝ ꯍꯦꯜꯂꯕ ꯒꯥꯔꯤ ꯂꯥꯈ 32 ꯉꯁꯤꯗꯒꯤ ꯄꯝꯁꯤꯡꯗ ꯊꯥꯎ ꯍꯥꯟꯕ ꯊꯤꯡꯈ꯭ꯔꯦ ꯗꯤꯜꯂꯤꯗ ꯅꯣꯡꯃꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯗꯤꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯊꯧꯅꯔꯤꯕ ꯆꯍꯤ 10 ꯍꯦꯜꯂꯕ ꯗꯤꯖꯜ ꯒꯥꯔꯤ ꯑꯃꯁꯨꯡ ꯆꯍꯤ 30 ꯍꯦꯜꯂꯕ ꯄꯦꯇ꯭ꯔꯣꯜ ꯒꯥꯔꯤꯁꯤꯡ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯊꯥꯎ ꯄꯤꯕ ꯊꯤꯡꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯃꯇꯝ ꯍꯦꯜꯂꯕ ꯒꯥꯔꯤ ꯂꯥꯈ 62 ꯍꯦꯟꯅ ꯄꯝꯁꯤꯡꯗ ꯊꯥꯎ ꯍꯥꯟꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯂꯣꯟꯅ ꯊꯨꯞꯅ ꯊꯥꯎ ꯍꯥꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯇꯝ ꯍꯦꯜꯂꯕ ꯒꯥꯔꯤ ꯈꯔꯁꯨ ꯗꯤꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯗꯤꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯊꯤꯡꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯁꯟ ꯐꯣꯔ ꯑꯦꯌꯔ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯅꯦꯖꯃꯦꯟꯠꯅ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅꯅꯕ ꯗꯤꯇꯦꯜ ꯑꯣꯏꯅ SOP ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯂꯥꯟ ꯀꯛꯄ ꯌꯥꯎꯅ ꯑꯍꯦꯟꯕ ꯁꯛꯇꯤ ꯀꯌꯥ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯈꯨꯗꯤꯡꯃꯛꯇ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ 1ꯗꯒꯤꯅ 100 ꯐꯥꯎꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯣꯕꯥꯏꯜ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯇꯤꯝ 54ꯅ ꯀꯣꯏꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ IDP ꯂꯩꯃ ꯆꯅꯨꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ ꯀꯥꯡꯄꯣꯛꯄꯤ ꯗꯥꯏꯂꯤꯟ ꯚꯤꯂꯦꯖꯇꯒꯤ ꯃꯦ 3ꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕꯤ ꯂꯩꯁꯥꯡꯊꯦꯝ ꯂꯩꯃ ꯆꯅꯨ ꯆꯍꯤ 10 ꯁꯨꯔꯛꯈ꯭ꯔꯕꯤ IDP ꯑꯁꯤ ꯍꯧꯈꯤꯕ ꯁꯣꯛ 2019ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯇꯧꯔꯨꯕꯗ ꯑꯥꯏ ꯀꯦꯟꯁꯔ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯑꯉꯝꯕ ꯁꯦꯟꯈꯥꯏ ꯈꯥꯏꯅꯗꯨꯅ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯃꯗꯤ UKꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯆꯍꯤ 2 ꯃꯌꯥ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄꯗꯨ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯃ ꯆꯅꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ UNLꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯂꯩꯃ ꯆꯅꯨꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ UNLꯗ ꯇꯦꯡꯕꯥꯡ ꯄꯤꯔꯛꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ UNLꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯖꯔꯣꯏ ꯂꯩꯃ ꯆꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅ UNLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯪꯂꯥꯟ ꯅꯥꯒꯥꯁꯤꯡꯅ ꯌꯦꯠꯄ ꯍꯧꯔꯛꯂꯦ ꯅꯥꯒꯥꯒꯤ ꯂꯝꯗ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕ ꯌꯥꯔꯣꯏ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯆꯤꯞ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯐꯥꯎꯔꯒ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯕꯅꯆꯤꯡꯕ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯆꯤꯞ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯝ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯅ ꯁꯝꯅꯅꯅꯕ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ
ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯒꯥꯒꯤ ꯂꯝꯗ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯋꯟ ꯔꯣꯗ ꯍꯥꯏꯅ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯦꯟ ꯔꯦꯀꯣꯔꯗꯇ ꯌꯥꯎꯗꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯤ ꯅꯥꯒꯥ ꯐꯨꯔꯨꯞꯄꯨ ꯑꯇꯝꯅꯅ ꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯤꯡꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯒꯥꯒꯤ ꯂꯝꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯑꯆꯧꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯂꯩꯔꯛꯇ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯎꯪꯈꯠꯅꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯔꯝ ꯆꯥꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯧꯁꯥꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥ ꯄꯨꯝꯅꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯂꯝ ꯈꯣꯞꯆꯜꯂꯛꯄ ꯃꯔꯝꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯣꯏꯗꯕꯅꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯒꯗꯕ ꯃꯑꯣꯡꯗ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯂꯩꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇ ꯊꯤꯡꯗꯣꯛꯀꯗꯕꯅꯤ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯊꯝꯖꯤꯜꯂꯛꯄ ꯏꯪ ꯇꯞꯄ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯂꯦ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯔꯥꯡꯅꯕ ꯄꯣꯛꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯩꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯀꯥꯏꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯂꯝ ꯈꯣꯞꯆꯜꯂꯛꯄ ꯇꯥꯔꯕꯗꯤ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ